Mekira saubadi sauningle, adubu ma karisu haibangam loikhanbagi, ma karisu haidre, tumlage haiduna phone do lok tawsilaga nakanda thamkre. Adubu tumthaba yade, nakalamada musib amada musib tawduna lay. Tumba yadabadula Mekiras, nakandagi phone do lawraga data on tawduna, message lakpra amuk yengi. Lakli, thados nagi message ki reply. Mekiras message to dang hak yengduna lay. Pung kaya tarake haiduna yenglui, pung dingalami, pung tara tabata ngairamli. Message ta changduna all library yengi, lerami. Mekiras saurab tawna reply mahali. Nayambadai dawra ha, un gadum larido lai kapadrabana. Message to ek tharaga sintaw de, minute tara mulaga sintaw raga reply mahalai. Exam kuidre, adugi notes thanabani amureng, haidok ni ngaidok jaw. Mekiras message to the munna yenglaga amuk lay, aduga machina murumurum soli. Nupa ko koi chalo masibo. Message ka sa minute tara lergali. Murumurum sondana message to reply muhali. Exam kuidre raga phone pariba. Salo lari paruso. Nayambada haido ani dumaide. Thois na handakti kuide message reply masat hali. Nang nai chena biriba nasak tuga tume good night. Asi item laga thois na off tawkre. Mekira sounding bari khara soundingi. Phone tawraga wari makha taningi. Adubu upai leite ma. Haujikti karishi tawba ngamdri. Thois na di Nachom da tumkhraba mali. Message to gi reply di handre. Mekira sayeng phajana hallage haina khalibani. Tumthabasu yadabada Instagram dang hek changduna yengli. Kari no koy ro laga yengi. Search tawfamda chinglaga mi amasu kana thiri wakalda khalli. Chingtham thoibi haiba natrane mamingsiba. Asingba kari kawgi khangjrine. As aidi ba pile. Asi haraga makok to khro amuk khotle. Mekiras ngai asumna lerimlaga pung 12 tarakpa da thengi haidana tumnaba tawkhre. Ayuki pung 5 amuk tare. Mekiras sagolaga brush kaika tawthoktuna magi workout room da changlaga sajil khara sanai. Pung amuk sanaramlaga Mekiras sanaba lusiladuna iruluze thokluraba matungda breakfast chaba kumtharai. Mapa ibungo safamduna khabar paraga lerami. Kari wari khara mapa macha sanaraga breakfast to saba loiduna Mekiras thabak chatnabani haiduna loisinba magi room da changrai. Table nakal da thamliba phone do lokthoklaga WhatsApp ta changaga thoisna da good morning haiba message to thai. Thoisna phone pairakte on laite asumna ngak masu thabaki khara yengjali. Loisinaba tawrage haiduna tawrakpada phone da notification ama lakhi. Maduda Mekiras phone da lokatlaga kanagi message no yenglubada thoisna gi oirami. Morning. Mekiras message to the momo noklaga yenglaga reply ma pisili. School chalodra. Chani. Sawi saurakano kainum hange. Oh, hango. Naming kay kauge. Thoibi budi kawi khangi. Certificate ming haiba. Thoisna. Oh, Instagram pai bra. Pai. Kamay hange. Kaino diyam kumthana hangi duba. Sumang banida. Yada bra. Yade. Hairaune. Khangde ay. Ado haibada kai keba. Mekiras ki message to thoisna halamdri. Mekiras pung kya taragi yenglubada pung 9 tadu ki tawrambadada thenglei khanduna loisili. Thoisna su school chanaba loisinaba phone do anna yengludri. School yoraga gate ta Robert Sidar swanki makoi hum le tun leirami. Thoisna ga bidyaga changlakpadu makoi hum sumatung inarai. Inarabi ingitu thoisna khangi adubu ma kari su khangsina dabasai. Maningdagi Robert na kaurai. Thoisna, kainum tayo warim ta sanasi. Thoisna chatlambadu leplaga, maningon thoklaga Robert to ansilaga. Hayo, kay lerage. Ibani da wari sanaba yagadra. Kay wari no. Kaino ma. Haigadabada hairo thengi. Bidyaga sidat kada chatlamage hairaga mabani thanamlaga chatkri. Robert na. Thoisna, lana di khangano. Aina ngasi nangonda hairaise. Aigi thamoida phaurakpadune. Thoisna, aina yam nungsi. Nangna yarakte haiduna aina sauroi. Aigi nungsibase nangonda khanganingbagi haibane. Robert, aikoi classmate amatani chumna friend amoina tinasi. Adugi matam walida. Matamda yoraga khanasi. Haujikti aikoi angang yam oiri. Aina nangi proposal do accept tawde haibadi nate. Nangna ai nungsibibagi damak thank you. Ado
Larik tamay on sinagisi. Ay nayarakte hairaga nang wakal son thaba khotpa tawnu. Ay nungaite. Hoy, matang sade ay sukhangi. Friend oina loinarasi. Matamdo ay ngairagi. Robert ki wahai da thoisna pakhum amata piramde nokfe tawram laga chatkre. Pung ani tarak padai da laima matha sana mangol machi da sanal ga phamli. Sanal na kari noi no sito go dawrisi ba. Laima na makhoi pabo kari no company gi dubu kari tawre haibano. Khangde hojik tane aishu thabak chattaba. Numin manga ni sure. Aikoi na sabo water supply du ningkhai ri hai. Company na aikoi na singadabani hairi ne. As kamdau dawri ge dubo makhoi pabo paisa bo kyam changni hai ge. Mama paisa yam changni. Aikoi mioi kunthra na suba thabak ni. Makhoi atopadi labor ni. Aiga engineer ga di paisa khara yana puthokadawri bani ne. Kayam oigadawri no. Lupa lakh 13 mukti oigadaba male. Tangkhai puthokadawri bani company ga aikoi ga. Is othokna yam khreda. Karai dagi lawgadawri makhoi papa. Mase ibe mata tahangan angang da tension piningde. Itai hoida chatlaga tanarubana pharoidra ne. Aishu khali bani. Lao tasawa khanarurasi. Asumna laimaga sanal ga do arun hoida laktuna wari singdu liraba tungda arun ga ibemhal ga sumatha saba yaukri. Mani tomba sumatha sari makoi singdu arunna 600 da sanal thabak tawbada. Taso labor na soibani. Labor na soibadu soidana ba haidana nangna yengsiliba natro. Ibemhal na tokpiro ba makoi pabo tanza sida kamdau sige haina khanagadaba matamni. Aigidi lakh 3 mukti laini ne. Ai lakh 2 phangadaba marup amadi lay. Ado lawthoklaga hainarasira. Arunna adudi lakh 5 watli. Karaidagi lawgani. Mani tombana babo mekirastagi lawrsira. Arunna yarakadra ne. Yarakanida hangase. Phare call tawraga hanglo. Mani tomba mekirasta call tawi. Mekirasna hello thabak chinbro bai. Chinde haro kai lerage. Mani tomba wari singdo mekiras da lirai. Yagadra na so hanglai. Ho yani ngasi law ga bro. Ai law hai bro natraga nang la ka bro. Bai ai la ke yani. Ho law. Asumna wari sanaraga mekiras ki manakta mani tomba chatkhre. Mekiras ka mani tomba ga dong hai wari sanai. Mani tomba na interest kaya oini haibada. Mekiras na line interest lawroi adumak lairaga singla o haina. Irai line haidorai. Asumna haidorapadu mani tomba harau harau mayum dhalai. Aduga wari singdu lairiba mi khaidali rai. Nungdangi pung mapan tarakpadu aida mekiras ka thoisnaga message kana thanai. Thoisna na kaigino nangna ai maramda sum hangise. Hangba yadro? Yade. Class kaya no haibani ni nangna kaido? 11. Exam tawdore haidane larik yam parage. Loi pa loire. Sabas. Asumna nongmagi mekiras amadi thoisna toina wari sanaba haurai. Mekiras na thoisna bo themaga loinai. Matauda thoisna so aduma karisu haidana loinai. Asumna tha ahumukti haukre. Roger su February da lohongani haina tauri. Makoi mamanaba singdu lohongamdai oibagi yam kanna punba matangni. Roger hoigi yumda makoi maribo batongi karigi ama khana lairingai matangda Roger gi mama sila thoklai. Makoi mari laibadu nakanda sofa tongana tharibadu da phamtharai. Aduga wa khara haibaurai. Ima si ware ko ware hayaiti. Tasingna I ware. Machige ngangsina ne matang matam sadana nupi thijelai. Roger na namau nupi phangdau guidra kansida kem khalunu nungairadam ni ma. Hai namita kakta ngairi sahidi kuntra phawbo sudri. Kun taruk suda ngairi nupi na thiningi di. Is Ima nang di chahi 18 natro hongai dubo yare aidi sab sare. Salu ko nang ni na sindi khumme banang. Aduni yar tumi lai narsima. Srinivas na nupi thijelaga gyan tabra yengoi ma. Tarani da ko nupi na hairi ga yaga dawrabani bungo. Yadradi kaino ima ituni nung sikraponi. Yengu masak sigiyem nangi nupi ni na masak tuga sakta tuga. Amta sangwa yare na. Horena khoi mari chak cha doni kai kainom ta sembiyo khadang do yare. Asi hairaga Roger mama da changkhro nai rai. Mama du su tandana dumak changkhre.
Baton singdo sindoknaduna loisili party tawna bahaydana langba horai. Mekirasna Namki dumaini tawgumsiko ai noise yam tanleba. Is nang laiside duidia. Asi haraga makhoi maridu noi. Somda thoisna tuition chaluraga Vidya mabani halai makhongna wari sana sana duna halakpani. Vidyana Bye ai dunu pa ma koina rengo. Kanano haise? Ama Robert hoiga tinaba nupado Siddhartho. Sana yina sak ani do. Phare kaino. Asi haraga mabani wari sana sana duna lai. Mabani na halakpagi lambida Mekiras ka makhoi maridu thengnai. Thoisnadi urude Mekiras na mami thaubagira mana hana urure. Makhoi leiba domda Vidya ga Thoisnaga sulai. Mekiras na mani tombada. Asi noi thoibi habadu natro. Mani ne tuition chali waramni. Oh Vidya na mamai nun khalakpada makhoi mari leirambadu ure. Dukal amagi mamangda Vidya na Thoisnada. Asi noi dadu natro. Oh mani. Thoisna mayambagi manakta changaga mayamba bu kaurai. Tamocho How Achapo lame achapo leibiyo. Nakandagi Mekirasna Kariya sak lame nataba asapo lame ba. Hoi achapo lame ba. Mani tombana Lao kaino khalo kai chaluino nangbo. Tuition chaluini. Thoisna na achapo to chaning basing khalaga mayambada laihali. Thoisna do mani tombana ma thillage hairaga gari lauraga mayum phawba thinbirami. Nungdangi pung mapan tarakpa adwaida moisingdo khara khara paisinaraga ngang bahurai. Rogerna Noi su luhongo bai. Mani tombana Taba amta tawgigeda. Srinivasna Ivai Nasandu luhongage. Mani tombana Chuhe ai leiri yaroi. As adudi khara thuna amta. Mekirasna Isheni bai gi thabak se muk tawri. Ai su yauksan sira khangdeda. Makhoi humdo Mekiras ta punna onsilaga Kariba Asi haraga makhoi humna laurapadu da Mekiras khangduna onthorai. Kaino dam kan laurai dubo. Rogerna Kari haibana nangi hoziki dubo. Ibai sengi wari si am ware haibanida. Nate amasu maningda nappi nangi do. Karino napte ko ai kem haijade. Mekiras ki matauda da makhoi ahumdu kari su khandri. Asumna makhoi ahumdi kanna thakli adubu Mekiras di thakti. Manga sidi makhoi wari sana raiba singdo taramli. Taba warakla mali phone puthoraklaga Thoisnada message thai. Nangi ai je account ta hairauda. Thoisna su minute manga muk leiraga halai. Kaigino nangna ai ge account da muk panai sibo. Khangning ni hairo. Thoisna chingtham. Si hai baje wa braba. Asi hairaga Mekiras tu IG da changlaga search tu maming namlaga search tawi. Thoglai ani subada changlaga yengi. Private thamlami aduda Mekiras tu follow satlangna tawsili. Thoisna gi phone da notification ama lai. Rajkumar Mekiras started following you haina. Follow ek tawkibaga Mekiras na message ama thai. Follow tawkibane accept tawro. Thoisna dum matom to murum soli aduga notification du yengi. Rasyam kangi haisidi arki oibaini ne yam chanai. Asi hairaga Thoisna accept tawkri. Accept ek tawbaga Mekiras tu Thoisna gi profile changlaga yenglui. Ka hena photo kaya thagatpa oide. Hanagi adumak oi ahongba leite. Nauna thagatlamde. Thoisna du Mekiras ke account da changlaga muk yengi. Masagi photo du ani muktang thagatli. Aduga atopadi lam phaja phajaba kaya ama thagatli. Ani do amana amagi account yengnari ba haido oiramali. Asumna matam khara haukre. Roger gi su haijingpol oikre. Luhongbagi nungdangni. Luhongba halaaga makhoi mayam party tawbaduni Srinivasna. Nate bai. Nang ngasi kem thaktrisi kaigino. Rogerna thakpa yadre ngasi di taw. Mani tombana as nupi na ngamba haukre tawrise luhongbada ngari. Mamanaba sing high school life ki secondary gi sing unadaba su kuire haiduna asumasum thaklai. Roger di tasing na ngasi thaktre. Mekiras wari sana sana duna khara khara di thai. Adubu ka henbadi oide. Makhoi masel du mathang na kana kana no kain hainarai. Mani tombana Mathang di ai tare hai. Srinivasna As Ivai Mathang da Ainy ne. Asumna hainarakpada Mekiras tarai. Mamanaba singdo mamanaba amanamo
Itaw, kanam koidribo. Khara layardi sahi kunthra kaido yaurani he. Nupi koibagi nungaibase. Noina khangdre. Class nursery kaba angang ama koina kandama lay. Adu oina sembirani aina magi. Wari duda Mekiras no fit tawduna lay. Ahenba wahay haidi. Asumna laybaduda pung mapan takre. Maduda Roser na thengli hallo haiduna hairai. Maduda mamanabasingdu mahay hankre. Asumna numitu su haukre. Thoisna waigisu 11 gi exam tawnaba haina council dagi routine thokre. Madu ubaduda Mekiras tu Thoisna da message pak na tharakpa oide. Hana dawna lairik pau haiduna tattana hairi. Thoisna na Mekiras na adumna hihik tawrakpaduda ngakpadi phawi. Mana khangdaba lairabasu Mekiras da hangi. Thoisna na Mekirasi ngausinaba mi amoin urubanina adubu oiramdri. Madudagi su hena Thoisna na Mekirasi loinabani. Exam numitni. Thoisna na WhatsApp status ta asumna status thagatli. As karino aina irudusibo. Aigi punsi wari iga tawbata ngari tawrise. Kaim khangdre. Mekirasa phone paibana status thagalibadu urure. Reply ama pirai. Larik pau hairingaidana phone adum pairagale. Kaidagi khanganige. Thoisna na exam chalamdai si phauba khana dum hawine. Khana ubunate chumna haibani. Mingondagi silamu kaina hairakti. Mekiras na adu hayo hairo haige. Best of luck mingondagi silo lalasu. Adune adu mai hayo ba. Pung kayadagi exam no? Mapandagi. Baroda loirira. Hoy. Okay. Asi hairaga Mekiras phone log toksilaga nakanda thamkre. Thoisna su exam thanaba mapasanal na thinduna chatkre. Pung 12 makhai tarakpa daida Mekiras tu gari romda lai. Aduga lairak amada changduna gari khami. Mahangna chatlibadu kadaida sunati. Thoisna hoigi school dani. Mekiras na minute 30 muk ngairaga pung 12 tarakpa daida exam loiduna mahay may thoklakpa hungnarakli. Thoisna su thoklai mamanabising na nakanda Robert Roy su inarai. Robert na Thoisna ga wari sana duna thoklakpadu hek urure. Mekiras na maduda khitang sauningba nungaitabadi poi. Manak changsilusira haina khanbani. Adubu ma ngamdre karisu upai leite. Hajikti Mekiras na school da lakpada exam nungaibra kamdaurami kari chaningi charusila o haiduna haigi khana lakpani. Aduga uribaduda Mekiras gari da kakhatkre. Aduga thauba haukre. Thoisna na haifit uhauduna khongdu yangna thangduna Mekiras bu kauduna lakpani. Adubu tadraba mali chetkre Robert na maningdagi. Kananu nang kauridubo? Thoisna ngaya khanjanaraga mi amanida. Thoisna khitang di nungaite Mekiras na khumlamdabaduda amusu taram laroi haina khandoi. Kari mawongda kari ihul no nupi sida su phauраklabra nungsibagi ihuldu. Nupa sina khambal libani khamban jauzai thingluba yaroi khambal bai basi khamban bayaw drabadi nungsiba yawdi hainari baduni.